UNC economic blockade handok labadi makoina fajina thamleba thaumising condition yaudna thadokpa kari sukai di haina Deputy Chief Minister Gaithangam na phongdokre. Economic blockade maram ojina highway da darkar aba port puthok pusin yadriba asi Manipur sarkar na araiba sakti sidinaduna thabak paikhatkadabani haina Union Home Minister Rasta na phongdokre. Amasung economic blockade amadi counter blockade ki warosin puraknaba joint forum for peace ko ama semkre. Kurumzari ISTV ki pau miyang tabiri wa punamakpu taramna oksari ngasigi marueba pau sandokna pizari. UNC na economic blockade handok labadi makoi na fajinduna thamliba thaumising condition yauduna thadokpa kari sukai ti haina Deputy Chief Minister Gaithangam na phongdokre. Wafam Masai Department of Horticulture and Soil Conservation ki listing tara taret ki calendar form ki tharamda mahana phongdokkibani. Secretariat maha ki office member da pangthokkiba tharam aduda Horticulture Department ki Commissioner T Pamai Director ke Kibgensu Sarup Yaki. Deputy Chief Minister Gaithangam na haikibada UNC na satariba khongjang asi yamna lanba khongjang nei miyoibigi chinjakta athingba thamba haibasi khwaidigi sab crime makal amani masida senariba miyoising sarkar na charak piba yarabani court nasu makoigi mathakta yengsin na ba hairakosu laikrabani Gaithangam na makata na makoigi thaumi thadrok na ba home ministry gi kuthangda hairakpalai adubu sarkar gi maikaidigi makoina satariba khongjang handok labadi athubada makoigi miyosing thadoke haikiba laikre bansu handoloi makoigi misu thadokadabni haiba wafam government na yaba ngamloi Manipur sarkar na tripartite talk chathabada taramna oi senapati da sarkar na salaga wari sabadi langani Imphal natraga Delhi da wari sabadi kari sukaide amaramda kulai paiba sakhandaba miyoi kharana railway gi manager fajin kiba phanganaba thibu humbagi thabak sathari haiki nakoi wari utai services on certain condition ground rule amagi makhada leibane ground rule thuaire madagi top tawada koi state jabde de center da tumnajabani ado center ga oroso shanti porana ba group or groups or individuals wari utai sanadra akogi shanti porana ba khonda ba ko welcome tawi adabu madagi namada wari utai sabagi namada mi hadi kun tawdana violence resort tawdana lutpat tawdana kidnap tawdana lebisidi wasi tawdare tawba why maramudana mase khara discipline tawbiyu ground lahan biyu nakoi wari utai do sabige har tarabagi haina koi haijaki bane Housing UNC da sathariba economic blockade amaram oduna Manipur ki national highway ahumda miyam darkar oiba polam singmarang kaina phangbang ngamdriba asi sabsana phanghanaba Manipur sarkar na araiba sakti srinagadabni haina Union Home Minister Rasta na phongdokre Housing Delhi da laidiba BJP Manipur Pradesh ki President Babaranda na lusing mamayu nipa na ngasi Union Home Minister Rasta ka unabada wafam masi khangalakibani hairi Ngasigi unabadu da ISRD Minister Prakash Javadekar, Northeast ki Incharge Prahlad Singh Patel, Assam ki Finance Minister Hemanta Biswa Sarup Yaki Hairi. BJP ki Nuhit Kambu aduna phongdorokpagi matung ina unaba adu da Bharat Sarkar ga wali sananiba NSNIM na Manipur da operate toriba asi yengsinbi habu matamda Manipur di ceasefire leitabana Manipur Sarkar na sabchana thengnagadabani maduda dakar oibasing Bharat Sarkar ki maikaidagi pangba ba mating pangani habu wafamsu khangan ki hairi. Housing Leba ki olek liba pigam masigi matang da community suna yabami from ama lampel da leba United Committee Manipur UCM ki office da pangthokre me from maduna housing UNC na satari economic blockade na olek liba thodo wathok singa sigi matang da kupna khana nainaki wangang ke basingna Manipur da tholeba issue ase apik state oirubana Bharat Sarkar na warisun purakna ba khona bidabani Bharat ki asoba state thopo oram labadi Bharat Sarkar na yamna nganna khut thingjinduna warisun puraklang godabani UNC na satariba blockade asina lamda masigi mipung khudimak wahalle
isana tawzaba thabakna isabu wahanjabani sathariba blockade asigi matangda search leader singna UN siga unaduna makoige khongjang handoknaba khanganchiba laikhre search leader na hairaba fabada UN sina tabibagi wafam laiti haina phongdoknaki Amarom nangasi mifam adugi tungda UCM gi office ta pawgi mifam ama pangchokre UCM amuko amadi CCS kena singa masung tamgi lup sing yaw na pangchokkiba mifam aduna Joint Forum for Peace Cover Forum ama semba galwedena waripaya lawre haina UCM ge president Elangbam Johnson na phongdokhi Mauna makata na haikibada economic blockade asuna miyam da pideba khudong sada basi yenglaga khudakta toknaba appeal tawba Bharat Sarkar amadi Manipur Sarkar na wathok asi loisina bokhonaba sing amasung tamgi civil society singna wathok asigi warasun purakna bokhonaba haina warep lawre hayeng kasampa layman jam lekai da leba community hoda miyam gi mifam pangtutuna Bharat Sarkar amasung Manipur Sarkar da memorandum pisingani haike Haujik Manipur da thengnariba economic blockade amadi counter economic blockade asina miyam da piriba khudong chadaba sing amadi masina ohelakpa yaba mipai ningai oba phibam sing asi yenglaga economic blockade amadi counter economic blockade asi khudaktagi toknaba appeal tawba haujik ani subada haujik oiba phibam asi government of India amasung Manipur government na angamba thakta honoduna loisinaba honagadabani ahum subada haujik Manipur gi oiba phibam asi loisinaba honabada ching amasung tamda leiriba civil societies organization khudingmakna honaminaba haibasimasu yanare mari subada ngasigi mifamna mathakta thamliba wafamsing asi thabakta onthoknaba apunba Joint Forum for Peace kauba forum ama ngasigi mifamda saruk yakhiba organization sing khudimak yawba ama semle aduga manga subada ahanba khongthang oina Joint Forum for Peace ki ahanba khongthang oina haibadi December ki hayeng hay December ki tang kulumdo irai numit asigi ayuk ki pung tara makhai taba matamda kaisampat leimajam lekai da leiba khoi ki community hall la miyam gi achamba mifam ma famlaba matungda Manipur gi sarkar amasung government of India da khoi ki joint forum gi oiba punba khoi ki memorandum amamam piba hainasu asigi mifamna amato ina yanare UN sina hojik sathari by economic blockade asi khudakta leptuna lamdam masida khundaminari ba phurup sing tangdu leitana nungsi sanana leminana ba miyami khongsat ama thangmai bangi akoi bata chatkrai thangmai ban romai village authority council na naharo lesema club thangmai masnam lekai gi mating galwenena thangmai ban tarung ground gi haukiba khongsat aduna khuyatong traffic point fawala laga tarung playground da losin ke thangmai ban da khundaminari ba phurup singa saruk yakiba khongsat aduna UNC gi blockade miyami awaba yelaga handok fiu aikoi ing tappa pami lan pamde singmi tamni ki masim manaw ge nusi mari thugai na ba simdi geno haiba pleka sing pai ki thamai ban romai village authority council ge chairman panmai maisingkuna economic blockade amade counter blockade na Manipur miyam da wahan bada natana mahorol dagi khunda minraklaba kurup singi marakta thajanata ba hengkat lahle apun ge saktam da signal le ba thabak tharam khudima akoi khudimak na mayok minasi haiki ngasi chaliba khongchat ase economic blockade na tha ama makhai helaba ani phajilaba asi tawrakpasida chaningai thangningai leiraktaba mayamgi awaba yengbindna hujiki UNC na blockade si ngasi chatpadagi hauna blockade si hangdokpiu counter blockade so handokpiu sel thumgi phibam asuk yamna phasilaktraba pot mamanna atyapakna wangkhakba matam asida asigumba aikhoigi nungsi chanaba hana ripun leiramba ahalamangi matamdagi nungsi chana lemina ko khodo ngasi aikhoina phongdo iba aikhoina chaliba rally sina masi miyamna khangaga blockade asi ngasi digi hauna handok piu Simplest campaign ki terminal number 2 bridge number 44 thabak suba project manager M Sakrabati ko bamiyoy amatha sige kungi nimidang pung 8 makhalom tawa aduwaja sakang daba kulai paiba miyo singa faduna pukre hari thabak mafam aduda UP degi sini chanirom thabak subani nimit aduda kulai paiba miyo tara mangarom laga project manager karaja lai hanglaga Sinmi Singh Puram laba matung faduna pukibani thaudo adudagi Sinmi Singh thabak mafam degi senthok narakle sentorak laba Sinmi Singh na phongdorak pada mafam adubu ngak senaba CRPF lai adubu phone hanjin tawraba fawba lakhide nongalaga hangba lakhi security na ngak senbitragadi thabak suba ngamnaroi hairi
सिक्योरिटी मतलब नहीं रहेगा तो हम काम कैसे करेंगे? हम किसके सहारे में रहेंगे? वहाँ पर वो जंगल में हम काम कैसे कर लेंगे जब वहाँ पर आदमी ही नहीं है? जो वो सिक्योरिटी है, जो उसका क्या नाम है, सीआरपीएफ जो लोग है वो खुद नहीं कुछ कर पा रहे, तो हम किसके भरोसे में? हम तो आम आदमी हैं। हम तो आदमी, हम क्या आदमी? हम तो लेबर आदमी हैं। हमको क्या करना? तो हमको दो पैसे के लिए हम यहाँ पर आए, हम मरने के लिए। मणिपुर महौसागी पुंसीदा हंजिलक्तुना तंगदु लेताबा नुंगसी चानबा पुरकनबा ngasi यांगंगपोकपी एरिया सिंगटम पीस कमिटीना सिंदुना यांगंगपोपी कैथेलदा वाका मिफम चचखरे खोंगजंग अदुदा यांगंगपोपी गी अकोयबदा खुंदाबा मैतै खोंगजाय अमसुंग तांकुल फुरुकी खुल तरा तरेत लोमगी खुंजा सिंग सरुक याखी कमिटी के प्रेसिडेंट लिमखोपाव माटियाना हौजी कांगलुक खाइदोक नरगा उंखटनबगी फिबम अमा सागलकलिबा असि लाइबक थिबनी फुरुकया पुन्ना खुंदामिनरिबा लमदम मसिदा नुंगसी चानना लैमिनबा नतना अतोपा लंबी अमता लैते हौजिक लैरिबा उंखटनबा असि यांगंगपोपी कैथेलददि ममी तादबनी मरम अदुना अथुबा मतमदा एरिया असिदा कर्फ्यू हंदोकपिदुना महौसागी पुंसिदा हंजिलहन्नबा होनबियो हाइखी अखोई यांगपी एरियागी कुकी मेइतै तंगुन अहमसिंगी मरक्तदी अकीबा अमता लेनते यामना नुंगसीना चानना लेमिन सेबसी खुन खुदिंगी अहल लमन अदगी अहेसिंग मयामना मफमसिदा बयाल मनुंग अकाइबा एरासिदा अकाइबा नुंसीनतबा खनबा चेनबा थोबसी पामते बसी आई यांगपी एरियागी कमिटी चे पर्सनम ओइबगे आइगी आपामजबा माहेदु UNC की इकोनॉमिक ब्लॉकेट क्रिसमस ममांगदा हंदोक्त्रबदी नागालैंड फाउनरिबा असम के कार्बी आंगलोंग गोलाघाट अमसुंग जोरहाट डिस्ट्रिक्ट फाउरिबा नेशनल हाईवे सिंग ब्लॉकेट तौरगनी हाइना हंदक्ते नवना सेमखिबा असम बेस तब लुपसिंग वारप लौख्रे मैटे यूथ फॉर ह्यूमन राइट ऑर्गेनाइजेशन ऑफ असम सिनुना कार्बी आंगलोंगी मंजा थाउन पांथोखिबा मिफम अमना मतम सांगा सथरकलबा ब्लॉकेट असिगी मांगजबा अमसुंग तोंगजबगी मतंगदा मुन्ना खनखी सरुक याकिबा तोंगान तोंगाम ऑर्गेनाइजेशन मापन जेएसी सेमखिबगा लोनना UNC की ब्लॉकेट असी मियामगी येंगलग अथुबा मतमदा हंदोकनबा अपील तौखी नत्रबदी असमदा नागालैंडलोमदगी चंगलपा गारीसिंग थिंगनी हाइरी हौजिक लैरिबा मणिपुर के तंगदु लेतादबा फिल्म असिगी मतंगदा ngarang पार्लियामेंट कैथेलदा गुडविल मिशन की मिफम पांगथुक्तुना लौखिबा वारपसिंग असि चीफ मिनिस्टर दा खुसिनबगा लोनना अथुबा मतमदा थबक तो ऑन्थोपिनबा तक्सिनख्रे ngasi wari sanaruba aduda mission asige convener ningthauza lansa co convener Sandra Hongmei secretary Asang Kasar co convener Romeo Bungdon advisor Amukamai LC Santos Amati M Churamani Susarup Yaki Chief Minister ga unaruba matungda ISTV ga unabada convener ningthauza lansa na phongdoropada tongan ba dabi manga thamlambaga loinana thabak to onthok nabasu taksillamlei Makata na UNC yaw na mifam ama pangtuktuna atuba matamda warusuna mapurak na bahonaragani haiba wafamsu mahana phongdoraki ngasi ekoi goodwill mission gi miyoi mapan na changaga unajaramba akogi CM da amadi honorable ministers aduga MLAs aduga Manipur gi government of Manipur gi consultant singa koina unadana thamjarami besingarang Hojik stakeholders or the United Naga Council yauna stakeholders or the Manipur gi tongan ba CS ho singa amuk unaraba matungda hari ba koina khanari ba sumaina khanaraba matungda yamna thuna hari ba imposed or ba aduga blockade amsung counter blockade singa se masi atopa democratic or mawng amada transform to widana miyamna singa amsung tamna wari ba kengna singa se athuba matamda lokthopine ba kuna taksilagani aduna hari ba curfew aduga hari ba nungai gi case aduga loinana Manipur da leiri ba makhal gi tangdu leita da ba mayam se loinana gari mei thaba na chingba mayam tobi ba se aikoina sumaina Sandai na bukhoneringai matam masida matam kharagi oina amukta lepiu haidana miyamda aikoigi goodwill mission gi maikadi amukka hon hanna appeal tawjari UNC na zathariba economic blockade asi athubada hando haina Secular Democratic Alliance of Manipur ge member secretary KIS Gyanasona ngasi Manipur Press Club ta pangthokpa promising unabada phongdokhrei opposition lebi punamakse punjinarkanda aikoina solution ama porpa ya lambi da action oriented oiba appeal tawduna taba tabi roidaba sarkar da appeal tawduna taba aikoi gi effort gi action oriented oiba really solution porpa ya da ba adugo khungjan ma wakhal ma puthok ba thong tare Leibang miyam na awaba taringai matamda rajniti gi khudong sawa launa bo honoroi dabani haina Lok Jan Shakti Party Manipur gi spokesperson and Ibohol Maitai na phongdokhrei
ngasi Babuprada leba party asig office ta pangthokiba pawgi mifam amada ibohol na makata na economic blockade amadi counter blockade Lebak miyamgi awaba yenglaga atuba matamda handok piyo hiram asigi matangda political party amadi CSO singa lakolapa thabak tharam khudimak party asina sagotkani Lebak miyambu wahan naba economic blockade athaba party asina akanba mongda condemn tawi haiki Maidai animakta Local Shakti Party gi taraptagi appeal tawgeri madudi tawriba chanchaliba khongjang animakse achumba khongjang amata natte wakan khandhabire haraga athuba matamda economic blockade su handokpiyo adu counter blockade su handokpiyo Saruk yakiba party asigi general secretary A Kisona economic blockade amadi counter economic blockade tathaduna Lebak miyam kam thengna wahan babu center amadi state government tuminna leithokpa yaningge mamang su memorandum pisinduna center gi lusimba singa taksin krai athuba matamda party asigi team ama satuna center na loisna ba taksin logani haike party asigi dalit sana gi president RK Kaiku Alai Somarendrona miyam na kam thengna waringai tanjada congress amadi BJP na vote khomduna leiriba si yaningge Manipur mai hongna sakadore haibasi center da satuna khangangadabani natrabadi election boycott torokpa yai party asina miyam gi igul khangna thabak paikhatadabani haike Tasing leader mahal leader mathau tawgadam ni sida miyam minamaga vote khom lebendi yaro ai pamjabati leader moina center chalaga mamai haijaba mamai ngamjaba mamai khanajaba unity sing unaraga hai mi sujam thule sing biu natadi mi sujam thule sing dagadi election gi laina election ji manpur dagi na mangi bisi Manipur UNC na sathariba matam kaktaba economic blockade amadi tampak ki mafum kaya da sathariba counter blockade ki mayok ngasi Manipur state sumang ila council na sinuna laro singi oiba wakami from ama palace compound leba iboyama sumang ila sangden da sathakrai ngasi gi wakami from adu da singmi tami ki nungsina ba kanglu amatna thugai ba yaroi mina mida ot kanu Manipur gi apunna saktam thugai na ba sindi gano haiba play card sing season nakhi wakami from adu ka mari lena Manipur state sumang ila council ge president Maibam Purnima Sina Manipur ke miyam economic blockade amadi counter blockade na maram oduna kham thengna ware sing amadi tamda leiriba miyam na asiguma thawong sing asi tawbiganu haiki UNC na Manipur numit yangkai ni hena economic blockade tawduna Manipur leiriba praja sing kham thengna awaba piriba economic blockade la liba tangkun ga manga fawgi manungda handokadabani loina na Manipur sarkar na lambi asida seliba gari ke driver amadi handyman single license Yawa nomai atuba matam isu tawgadabani haina ngasi konung mamangda laiba National Highway Kuntraga Tare Truck Owners Association amadi Mami Artist Association ani na punna pangtuba pawgi mifam amada National Highway Kuntraga Tare Truck Owners Association ge president khaidam inawbana phongdokrai mana makata na phongdokibada UNC na hawji changkhila leba khongjang asi anti social oba khongjang nei mapangi media singa nagagi lup kaya na lana paw phongba asi yaningje mapangi media singa su asumba asengba paw phongbiyu December ke tangkun ma foge manungda Manipur da laiba truck driver singna isa ge photo ani Aadhaar card amadi ID card ka loinana konung mamang da laiba association office person bio December ke tangkun nga tare foge manungda Manipur sarkar na driver single license nongmai issue tawno practice lagane karigumba Manipur government na driver single license nongmai issue tawdrabadi association asuna makal makha kya ge khongjang sang silagane driver single license nongmai paraga lambi asil sakadoriba asi ishanga thoksana bani haike ai isaji protection tong nabi dam ta koi license kan isu athu ban tan tobiro laiba Christmas ki tang ko manga ba mang da event sina karigumba economic blockade se handok da batar gadi government da koi license kan koi moi da isu tong na koi haijagani karigumba license kan sing adu isu to bidra gadi mathang ni mitagi akoi styling pai da khongjang changjal lagani Amaramda drivers singda nomai tige da bani haba wafam mathong huktaba wafam ni haina all Manipur road transport drivers and motor workers union ge general secretary M Anil Maitaina phongdorok MG Avenue da level office da pangchokiba pawgi mi from aduda mahana haikibada Manipur da ladiba drivers sing Manipur praja pumana ngak chenduna satlibani drivers sing yekna balaite drivers sing na thunglaba mafam makogi mayumne Manipur ke seva toriba drivers sing da National Highway Kuntraga Tare Truck Owners ke president haizaba khaidam inawbana phongdok leba wafam masi drivers sing bu lana uhanna basin mathawong mali drivers singa nomai piu haidusi makobo awa from da tahan ge khanbaga sak manai drivers singa mai lena da ba miyo singa mathong huktaba wangang matunga thambiganu drivers singa nomai isu tabi haba mamanga su hai khidri tumja su hairoi matunga siguma wafo amukhana phongdorak labadi union na tumin laisiloi makogi mathakta batik saba action law na ba ain ju eba mating lawguni drivers sibu awa from da tana ba sindiganu haiki akoina nomai isu tabi haibu su leite driver aikoi si karini haina khandana mana
ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯗ ꯅꯣꯡꯃꯩ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯨꯅꯤꯌꯟꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ड्राइवरसिंगसिना लंबीसिदा लाइबसी मसिदा अखोई ngasi फावदा ड्राइवरसिंगसि सोनबिगनु पहनबिगनु मयामगी प्रजागी सेवानी हाइदना सिबौदा लाउदना लागिबनी अदुना मसिगुम मथोंग हुक्तबा मसि मतुंगदा मुअना तौबिगनु ड्राइवरसिंगना गवर्नमेंटदा नोंमै इशू तौबियु लाइसेंस इशू तौबियु हाइब लेते UNC na sathari by economic blockade amasung tongan counter blockade sing kwadenge kawi bilas authority na kanna yaning da phongdo krai matam sang sathara pa blockade asin lamda masig ne pung khuding makta awasai cheng pire phibam masi yenglaga UNC na sathari ba blockade amasung tongan na pham sing sathari ba counter blockade handuk pinaba bilas authority na appeal tawri All Manipur Democratic Women's Association asu UNC ki economic blockade amasung counter blockade khudakta handuk na ba appeal tawri Imphal district ki oina hayang ayupung mari dagi nimidang pung mapan faba curfew control kray Imphal West district ki oina di ngasi nimidang pung mapan dagi hayang ayupung mari faba curfew legani haina mai lenaba DC singna khangalakli pawgi marakana atemna break ama lominasi Beneath 100 meters from the earth's surface, naturally filtered through saline streams, pure, clean and healthy water. Bazaar India the Lang Singiro, Nupagi Nupigi, Angang Singatanatan Ato item Singatalaba, Bazaar India, item Kardi, Amalevada, Amalem Hapsagani, Lupa Lissing Anidagina, Lissing Marie Taugi item Sing Labiragadi, Lupa Chani Dagina Chama Pava, Lem Gift Boxer Amamam Hapsagani, Nasimak Lang Singiro, Bazaar India, Emmanuel House near ICICI Bank, New Second Road Imphal. Pen Wilip Olme, Kaunaba, Otsipa, Tansipa, Kuna, Lissingada, Sinavayarba, Lusam, Putuksaba, Oza. Northeast India Development Party NEIDP Irangdam Manipurda Punna Khundaminariba Yelomi Singhi Thawai Mirel Singtana Semzaba Party ni Isagi Mamal Yamnaba Board Adu NEIDP gi Pinabidun Tungi Phirep Adu Chapchaba Tanja Adu Lobiu NEIDP na Mamal Yamlaba Miyamgi Matam Ikai Khumnaba Uchari Ningsingba Thoktraba Matamdagi Laklaba Ekoigi Puwari bu Lam Tattaba Puwari ama Semlasi Temple of Learning School na chahi tara mapung pharakpagi harau tayamda phongdorakpaga iroinana mahiroi singda kurul khara tamjari pre-nursery nursery KG gi result cell lagjaroi class 1 dagi 8 amadi 11 gi result cell tangkhai thak lagjagani class 9 10 amadi 12 kina chada kuntra result cell tajagani kudun saba sing asi ataknaba set khara khakidi khana wem lekai kanchipuda leiba Temple of Learning School counter dagi free da form phangidani break itungda makhataba pau pizari Ngarang Thamaiban Kendrigi MLA KS Joy Krishna na Manipur Pradesh Congress Committee da yaw kibadu yaning daba phongdoktuna Thamaiban Kendrigi hanigi Congress ki candidate oikiba Jotin Waikhong gi yumdagi Thamaiban Kendra da leiba Congress ki karmi singna Congress bhavan tanamiyam gi oiba khongsat amaga loinana lakpada Kangla Party MG Avenue Mapada Imphal West District Police na thatuna thamlaba matungda mioi khara khangatuna MPCC gi President TN Hawkip unanaba sangkhrai Kongsat adu saruk ya kibi nupi amana phongdorakpada Jotin Waikom asi sahi kuntra helakpa asi Congress ki karmi ama oiduna matam sanga thangmaiban kendra da Congress pu mapangal kankhat hanaba honarakpa miyoini Joykesana Congress ta yawrabasu mathang sahi ki lakadurba assembly election da thangmaiban kendra gi oina Congress ki ticket Jotin Waikom da pigadabani Karigumba Congress ki ticket Jotin Waikom da pidrabadi thangmaiban kendra da leidiba Congress ki karmi singna masa mathanta sijanabagi khongjang phaba sangsilagani phongdokhi Chief Minister, Honorable MLA की हमारी पार्टी के प्रेसिडेंट की बाकी दी वेलकम तो बसे मसाना कोई एप्रिशिएट तो हुई कोई थगली कोई ना सुमाबू वेलकम तो हुई तो कोई मतलब नसी थांगे मन केंद्र दा कांग्रेस की टिकट ती मागी मफम दा पीबा यारो हाई बगी कोई अदु मपेन दा बसी कोई कांग्रेस की पार्टी प्रेसिडेंट दा हाई जगह ना नसी यसु मरेली से लागता बनी Imphal East ki mafam singda nungthil gi matamda curfew komthoklabasu lamlong dagi pangai amasung yangang popi phawbagi mafam singdadi makhata na adumak curfew leiba maramna security na akan masaksin thorang lokhali lambi masang asuda central force sing yauna hanadigi hena section thorang lokhalei
Manipur National Democratic Front na lamdam asida tangdu leitaba nungsi sanaba amasung kangluki kenaba thadoktuna amana amabai kai kumnaba puraknubagi pandamda kaisampa leiba jamlekai da wakami pham pangthokre Khongjang aduda sarup yakibi party ke senior vice president Bijoy Koizamna Manipur government amasung India government na housing oiba phibam masida khangsin nadana leibadegi phibam masi lakpani center na NSN IM ga lawtunaraga Manipur manungda makuye kem hanganba paramilitary force amasung army na Makoina Napona na Sawatlibra Haina Singata Bangamde, State Force Stars Atarakiba Etek Amadi Kulai Minkibega Tawungu, Center na NSN IM Maning Tamna, Matok Tohan Badagini, Masima Nasi Spare Manipur Fawa Yaurabra Habigi Singnabalay, Center na State Asudagi NSN IM Takuna Bokona Bada State Matang Pangada Bani Haiki. Manipur Leva Paramilitary Forcinga, Hariva Group, Underground Group Asiga, Manunga, Yasinabam Leraga. Manipur awapase theng ma piribra haibasi apai yam chingedaba ngamde paramilitary processing na haiba adugma designated camp leire haina khalagadi ai lerimane hasu khali maramdi makoina leiribasing adu adugumba base camp letanadi makoigi adugumba activities ado pai Manipur gi lamda pangthokpa ngamoi adana aigi makai dige masung parties gi makai dagi pai adugumba Manipur da hangiba base camp sing ado pai athubatamda Pagi tantu fikir ini hari besi, lagi, amasung parti segi sabsawa kiriani. Handak lilong gi nunggai da maitai amasung maitai panggal ani gi marekta umkana bathola kevasi atuba matama loisinaba lilong nunggai singjau da miyam wakami pham chachakre lilong singjau nunggai sing waitau lipokpi laimang konjil gi kunjal sing club maira paibi sing sarup ya kibo wakami pham adu luar matung da miyam gi khongsat amasu lilong nunggai singjau gi akwa bada sachi Housing Lamdam Sida Tok Liba Thodok Sing Punna Khana Bagal Wenena Kanglup Naiba Thong Kaya Satharak Liba Asigi Matang Da Tongan Tongan Malup Sing Mi From Ama Hotel Infal Da Pangthokre Mi From Masigi Tung Da Pangthokpa Paugi Mi From Amada United NGO Mission Manipur Ge Mi Hut EU Nabakisona Housing Manipur Da Tangdu Laita Da Phim Ama Lairibasi NSN IM Amasung UN Sinamiye Begi Hak Khongaung Nabadagini Masi Fabada Khongjang Handokta Bahaybusi Miyam Na Yaningde NSN IM Na Violence Athariba Asisu Center Ga Lawtunraga Ning Tamna Sathahanbani Center na Kanglup amakhakti gi yanaga thabak toba yaroi karigumat tawrak labadi kota wakat kani ngasi tongan ba lanai lup sing yemi hu sing yauna lawri warep asi UN yauna Human Rights Organization ke ada thaduna khangan gani haiki some rifle BSF CRPF to stop violence in the name of counterinsurgency and armed forces special power act makon sumari violence ma si tokadawani we have the information that makon some could yawra abigi pushing any legacy in the life. The Government of India to repeal Armed Forces Special Power Act as a matter of urgency and to stop violence in Manipur. Handak Pangthok Doriba Mikhal Gamari Lenana Janata Dal United Manipur State Unique Manifesto Ngarang Singha to Pangthok State Level Convention Puchokre Housing Order State Sigi Pium Yanguna Mikhal Gimatam Laktopa the Election Commission of India Ahen Mami Yang Sanganing Haina Party is a Lusing Busing Pongdok Naki. Ngarang Thoramadu the Hanigi Minister Oramba Taikul General Secretary Zam Saikokin Dongel Amasung Zedi Yugi Observer Arun Kumar Susar Yaki Arun Kumar Namatangi Saida Pangchoko Doriba Manipur Gi Mikalda Manipur Miyam Hen Mapung Fana Sarup Yabang Namanaba Mikal Gi Matam Lauktopa the Housing Oriba Pijam EC Aina Yelaga Lauktok Haningi Mikal Yam Sumna Amasung Apa Mamihut Kanbata Makal Amati Ayat Palahending Haiki जो नॉर्थ ईस्ट की विशेषतर समस्याएं हैं उन समस्याओं को परमानेंट हल करने के लिए हम सभी लोगों को एक साथ बैठा करके एक परमानेंट रास्ता निकालेंगे ताकि सबकी समस्याएं दूर हो सके आज की तारीख में जो मणिपुर की समस्या है ब्लॉकेट की यहाँ के लोगों की आपस की समस्या उसको सबसे पहले खत्म करना सबसे ज्यादा जरूरी है हमारी मांग है कि अगर जरूरत हो तो 1 महीने के लिए चुनाव भले टाल दिया जाए लेकिन यहाँ के लोगों की सामान्य स्थिति बनी रहे हमारी पार्टी की सरकार बनेगी State Unique President Han Khan Pauna Lakodra Mikhal Gamari Lenana Party na Putoleba Manifesto Wasida Housing Oriba Amasung Orakado Riba Singkum na Kanaraga Madugi Matumina Party na Paikaleva Amasung Paikal Kadorba Tabak Simiyam the Kangan Bani Lakodra Mikhala Sida ZDU na Asoba Taudang Lauduna Sem Gadoriba Government Su Mapung Oba Taudang Loguni Haiki Election Commission of India na ngasi electronic voting machine sijinaba amasung masigi mawang matogi matangda pawmising training cum demonstration session ama pagal patalaiba State Academy of
training da pangchokre thoram aduda EVM gi matangda documentary amasu utki ACI gi consultant Bipin Katarana EVM gi marueba function singi matangda PowerPoint presentation ama piraduna hande ke tramatu suba state assembly mikal asida ihan handuk oina voter verifiables paper audit tariffs lising kunsin nagani haiki ngasi ke session aduda ECI gi DG Sudip Zain Manipur ge CEO Vivek Kumar Dawangan additional CEO RK Dinesh joint CEO Rishikesh Modak susarup yaki Thanga oinam thangarakpa singthakta sabo water supply scheme amadi morang mamang singjaw halaga khangnaba singthakta sabo water supply scheme ani ngasi PIC Minister T Mangka Bafena sanga kre thoram aduda Parliamentary Secretary M Prithviraj Thanga Kenegi MLT Mangi Babu Amati PICEDG Chief Engineer I Sunil Yauna Official Kiana Sarup Yaki Thanga Singlak Bazar Pangtoba Tharam Aduda T Mangi Babuna Miyama Tanganaba Ising Pangdavagi Awaba Kaya Mayok Naramba Adu Water Supply Scheme Masina Pukhan Bangam Lagani Haiki Moirang Mamang Zingda Pangtoba Tharamda and Prithvirajna Scheme Masi Paikana Bafana Bada Awaba Kudung Zadava Kaya Thenaki Vudu Miyam da Paudam Ki Minister Mangga Baifai Namiyang gi damakta sarkar asuna sakot tharangi thabakaya paikali haiki Maitai Baptist Church Wangjing amasung Believer Church Lamdingi Thonaugi Ras Akai Atoi Thokal Lama Thong amadi Nepali Basti Pangai gi Believer Church ki Thongnau Furniture Singba amang ata Thokal Lama Thong Sing Believer Church Manipur Yaing Dawa Phongdorakle Taining Lason nga Mari Lena Mafam Sing Mipum Khudiman Ikai Khumnabi Naba Mailena Ba Punamaki Puning Sing Silakle Amuka natin na break ama laminaksisi. Egi agency atopa hospital da aruba tibam 7 days laying ki adubu agat lakta badak Sky Hospital da urak tuna 50-50 chance da laying ba urakhi egi agency anuba mako ama pukpa ga sak manare Dr. Sam Sol haining ngai leitana agat sari Hakchang chokharba tumba chaba yaraktaba khong hamba nungayaktaba singidabak amatta ngayaba upaidi Jolip Syrup amasung Jolip capsule wo changmina sinabiyo Live Coaching Center, Ghari Makhalaikai Airport Road, Imphal. Admission open. 4 months complete foundation course. Classes 6, 7, 8, 9 and 10. Class commencing from 26th December 2016. Mathematics 4 months complete course. Saranjit from 22nd December 2016. Separate boarding for boys and girls. Band service also available. BSNL broadband 1 Mbps na kwaidagi pikpa speed oiraba yamna hongba amasung transparency billing laiba tha amada sumnatagi rupees 249 na unlimited data sizinaba yaraba BSNL broadband service sizinabiyu BSNL broadband Amuka hana break itungda makataba pau pizari Nambol Kendri MLA and local Namahaki local area development funding sab youth and sport development club Nambol Makhalaikai ki sanglen ngasi sangakre Tharamaduda Bishnupur District Congress Committee ke President S Budasandra Dr. K.A. Samungok susarup yaki MLA local da hoziki matama naha singama samu fana na de yektona leina bohona ba haibasi yamna maru oi masida local club sing asoba thodang lei haiki Lanchan Dumete na Hindi degi Manipuri Lolda Handokpa Yumthakta Wahong Haina Mingthoma Sareng Larik Ama Amasung Megasandra Harang Khongjam na Angangi Wari Haina Mingthoma Larik Ani All Assembly Lambi de Laiba Manipuri Hindi Parisaki Holda Phongkrai Imphal East Kadagi Kairau Unit Wangon Kampu Unit Kongbo Unit Langdum Khongman Unit Usiakon Songabi Unit Wangkai Angom Lekai Unit Amadi Naharup Unit na Kada Head Office to Kosa Maduna Ngasi Kongbo Bazada Mayai Ka Sinsa ki Mayo ko Chatsaba Drive ta Miyoi Ahumdagi Yungo Liter Sani Taraga Mangarom Fagat Kray Fagalaba Yungo Singmia Mang the Mai Thadana Mangan Kray Tasiki Taraga Mapan Amasung Kun Gilona Ahing Nongaida Andro Canada BJP ki Mire Ponena Basem Saliba Kaisan Ningkemza Viyari Pok Laimanaida Lebi Yum the Miyoi Anya Lakuna Ki Lamba Amadi Mahaki Mikal ki meeting Kudimak Yakai Tingayu Haina Meet Hajid Lakiba
thawong yaningdaba phongdoktuna ngarang yaripok laimanai gi miyamna yaripok ta wakami pham chathakrai mihar mipun ge rajniti tawbiganu khunekna mi hatnaba sinma kangbu yaningge haiba placard sing thetki ningthemjau gi loinabi yaimabina andro miyam gi aifana khanjariba miyoi amada karigi damak asiguma thawong sing chatharibano hiram masida mailena basna miyeng sangbiyo haiki Hauzik Oriba Manipur ki Thiram Masuda State Amadi Central Government Makul Lonsinaduna Laibigi Matam Natre Haina All India Peace and Solidarities Organizing Lusingba Professor S. Sadanandana Haikre Ngasi Iboyama Sumangila Sanga Pangtuba Pami Sing Unava Aduda Manipur State Sumangila Council Film Actor Yamatungan Tungan Lukaya Gamiyo Sing Sarup Yarki Professor Sadanandana Hauzik Oriba Thiram Masuda Kongpam Amaswebada Nuaitaba Lakani Thiram Sida Sarkana Solution Purapa Mathautai Haiki Hujik state ki sarkar adaga central government sida makut lochel laga laibagi matam natre time for action here to bu lebasi ainama laibnina ainu enforce to butar panina sarkar yu to do yar oi amatam chana to baibum changi kongpham ama suibida ko one unguarded moment it may flare up ko to a very unwanted and unfortunate incident. Lisingani tarik ke December kurno humdoida Tarnagiri si bista laikhidraba lifesam jasoban tegi mapalak suba sahi gi kumon tharam gi mangonena imung maning gi meyo sinangasi nomai bungda leiba Raja Jumra Singh Women's Hall da mateng pikrai 33 kV line something gadaba maramna Shanghai Part substation piriba Bamo Leikai Wangkai to Zanim Samsung Porongpat water supply gi feeder hayang ayupung traga mathoidagi nungtilpung ani faba mai mutkani hairi Rajya Sabha ki member Oramba W Kulabiduna laikidabada Secular Democratic Alliance of Manipur awaba phongdokre kathopa magalwene na miyam ge thabak taramalu singba ama laikidaba asi lamdam masigi asoba mangjaba amani hairi Hauzik ngasigi sanabagi pau lobisi Ngasigi sanabagi pau da All Jiribam Sports Association Jiribam Sinuna Jiribam Government Higher Secondary School ki playground sathari ba tim taraga mapan sarup yaba KFC Malik Memorial Football Tournament ki ngasi sanakiba mesta Waisina Zomi Club mari amata maichi ba pikrai hayang ahan ba mesta Zomi Club amadi Tadbung YC Club amadi ani suba mesta LFC amadi Cookie Sporting Club sanagani Thasigi tang taraga tari amasung taraga nipan da Karnataka da pangthokkiba mapalak suba 30 Sugars Classic National Bodybuilding Championship ta KG Yankai manga ge kanglupta silver medal lava L Netabu United Gym Manipur na harau nungaiba phongdokrai Modern Development Organization mayang Imphal Bengun Yangbi na sinuna organization na si ground na team tare na group ani thona khaidokta na ngachidagi first state level junior boys cash prize volleyball tournament ki ngasi sanakib ahanba semi final match ta YPCA Thailo Kokna Bakhe Lamphel Sana Kachel Bu set ahum ani da maichi ba piduna final sangkrai ani suba semi final na NYVA Naurem na ACTL Urem Bambu set ahum sina maichi ba piduna final sangkhibani YPCA amasung Thailo Kok amasung NYVA final da thengnaragani All India Inter-University Wrestling Men's and Women's Championship sarup yanuna ba Manipur University ki nupa amadi nupi sanai mapan gi ming lauthokrai Makata na sanabagi pau bayaning thozamdagi phangbigani All Manipur Football Association na sinduna Imphal gi mapal kangjebungda mapal gi team ani amadi state asigi team kun punna team kunitoi na saru yaduna tha asigi tang mari dege chatharakhiba sahi asigi humpu suba sarsor chansing KCSI CBE Memorial Football Tournament hayeng Manipur gi Chief Minister Okram Ibobina thoram mapu oiduna loisilagani sahi asigi waina mamang da pikhiba award sing degi anoba award mari winner oigadaba team gi course manager sahi asigi nupi gi khwaidi phaba coach amadi assistant referee gi award hanadagi hapsinduna Manipur gi maming leraba khwaidi chawba tournament asi hena masak machu thokna mai pangnaba All Manipur Football Association na kanna honari haina association asigi assistant general secretary L Joti Moiroina phongdorogli sahi asigi nupagi khwaidi phaba coach Neroka Football Club Sangapam gi Gibrai Khan
नुपीगी कोचना क्रिप्सान नाउरेमथोंगी एल चौबा देवी चाही सिगी नुपागी फुटबॉलर ऑफ द ईयर गी मना नेरोका फुटबॉल क्लब संगाफमगी रोनाल्ड nganगोम अमदी नुपीगिना ईस्टर्न स्पोर्टिंग यूनियन वांखैगी ई पांथोइदा ऑल मणिपुर फुटबॉल एसोसिएशन ना अवार्ड सिंग असि पीनबा खंगतखरे महांगना मखा तारदुना हयेंग सानगदरुबा मैच असि येंगबा लागिबा सपोर्टर सिंग अमदी फुटबॉल बु पामजबा सिंगना आयेद अकाई पीदना मपुंग फाना लोइसनबदा अचौबा मटेंग पांगबियु हाइखी हयेंग तौगदबा फाइनल सिदा सिसे मिकिसे कोइदि अम्फागिदि यामना माइ पापा टूर्नामेंट अदुना लौजै अदुना चाही खुदिंगी पांथोरपदगी हंदकना अतोप प्राइज मरी अमा हपचरगा मथंग चाहीदजु अमुका हेना फजना पांथोंगनबा अदुम होनजरे टेनिस आइटा सुपर सीरीज टेनिस टूर्नामेंट की सही तरामरी मखागी नुपमसा की सिंगल्स की फाइनल दा कृतना शर्मा अमदी निखिल निरंजन का ठेंगनरगनी ऑल इंडिया टेनिस एसोसिएशन की मियंग मखादा मणिपुर टेनिस एसोसिएशन सिंधुना लंफेनपाट ऑफिसर क्लब अमदी इम्फाल डिस्ट्रिक्ट टेनिस एसोसिएशन लंफेल की टेनिस कोर्टा थासी की तांग तरा मपलदगी चथरिबा सही तरानिथोय अमदी सही तरामरी की नुपमसा अमदी नुपी मसा की सुपर सीरीज टेनिस टूर्नामेंट की सही तरामरी मखागी नुपमसा की सिंगल्स की ngasi sanakhiba ahanba semi final match ta Kritina Sharmana Udit Gogoibu set ani sino taruk ama taruk ani da amadi ani suba semi final match ki sanakhiba Nikhil Niranjanna Anurag Kedia bu set ani sino taruk ahum taruk ani da maiti biduna final sankhibani sahi tarani thoi makhagi nupamasagi singles ki sanakhiba ahanba semi final match ta Anchit Gogoi na Nitis Nilu Semi bu set ani ama taruk sinoda amadi ani suba semi final match ki sanakibada White O'Brien na Ronak Ghosh bu set ani ama taruk taret taruk ani da maiti biduna final sangkhre nupi masagi sahi tarani thoi makhagi singles ki sanakiba ahanba semi final match ta Sidi Khandewal na Krisi Boro bu set ani sino taruk ani taret taruk tie break ta Nepal taruk tam amadi ani suba semi final match ki sanakibada Mekla Manana Sweta Samatabu set ani sino taruk ahum amadi taruk sino da maiti biduna final sangkhre sahi tramri makhagi nupi masagi singles ki sanakiba ahanba semi final match ta Sidi Khandewal na Sweta Sharma bu set ani ama taruk ani da amadi ani suba semi final match ta Mekla Manana Yasmani Nirmala bu set ani sino taruk ani amadi taruk amada maiti biduna final sangkhre Amaromda sahi taranithoi makhagi doubles ki sanakiba aroiba match ta White O'Brien amadi Nitish Nilaswamy ki jurana Rohol Patel amadi Keshav Goyal ki jurabu set ani sino taruk ani amadi taruk amada maiti biduna winner oikhre sahi taramri makhagi nupamasagi doubles ki sanakiba ahanba semi final match ta Udit Gogoi amadi Nikhil Niranjanna Anurag Kedia amadi Chris Wangani ki jurabu set ani sino amadi ani suba semi final match ki sanakibada Kritina Sharma amadi Harike Bora ki jurana Mahesh Aribam amadi Ji Saurapam ki jurabu set ani sino taruk sino da maiti biduna final sangkhre sahi taramri makhagi nupi masagi doubles ki sanakiba ahanba semi final match ta S Khandenwal amadi Khushi Sharma ki jurana Kisri Boro amadi Sonali Ghosh ki jurabu set ani sino taruk ahum da amadi ani suba semi final match ki sanakibada Mekhala Mana amadi Sweta Samata ki jurana Beda Raju amadi Y Nirmala ki jurabu set ani sino taruk amada maiti biduna final sangkhre chathariba tournament asi hayeng loisan lagani Yumbu Sarsi Langthabalna Mediland bu maiti biduna ahanba YWC Trophy Cricket Tournament ki semi final sangkhre Young Welfare Club Langthabalna sinduna Langthabal Public Ground da team tara trukna group ani thongna khaidokna chathariba ahanba YWC Cricket Tournament ki ngasi sanakiba aroiba marisuba quarter final match ta Yumbu Sarsi Langthabalna Mediland Wangkhaibu ran kunda maiti biduna semi final sangkhibani Sarsi Langthabalna toss ngamduna ahanba batting tobada over taramari ka ball amada wicket loina turaga ran humpu taramari lauki masigi pakhumda anisuba batting tokiba Mediland Wangkhaina over taramari ka ball anida wicket loina turaga ran yangkhai mari khak logduna match asi maiti khibani ngasi sanakiba match asida Yumbu Sarsi Langthabalgi all rounder sanaroi TH Kisanna wicket mari logduna man of the match takhre Impal East District Football
Imphal East District Football Association na sinduna Thambanu Sports Complex Poiro Khongjin Kaina da team mapal na saruk yaduna sathariba Ngangkham Borboy Memorial Second Division League Tournament ki ngasi sanakiba match da BSU Kairao amadi PYPC Pungdongbam gon amata sanatana draw sakhre. Match asida BSU Kairao gi sanaroi Tasimudin amadi Wasida center referee na unsporting behavior gidamak yellow card utki. Amaramda Association asina sinduna ground asida sathariba third division football league tournament ki ngasi sanakiba match da IYWO yaripokna KSDC Khomidopu goal ama sinoda maitiba pikre. IYDO yaripoki maipapugi goal adu Zekriana match ki nipuni suba minita sankhi. Thagasari bayai makata nanga sige ay ngasage pau amuk lobisi. Ngasigi oikiba aying asagi pauta ICAR Lamphel Pataki phangba paugi matung ina ngasigi khwaidigi sakiba degree Celsius kulumdoi dasmik ahum khwaidigi ingba degree Celsius taramathoi dasmik ahum nukshitte yauba ising manilgi sang ayukta sada marfu taramathoi nungthilda sada yankhaini thoi oiki Ngasigi nong sukide. UN sina economic blockade handok labadi makoina fajinduna thamliba thongmising condition yautna thadokpa kari sukai de haina Deputy Chief Minister Gaikhang ngam thongdokre. Economic blockade na maram odina highway da darkar oda pot puthok pusin yadriba asi Manipur sarkar na araiba sakti season naduna thabak packet kadabni haina Union Home Minister Rasna phongdokre. Amasung economic blockade amadi counter blockade ke warusin puraknaba joint forum for peace of ama semkre. Ngasigidi ISTB na pijaba paw matang asida loijare miyang tabi di bapu namakpu amukahanna kurumjari. Sri Sri Gaurachandrai Namo Purva Shramda Akhoi Khwaipumna Makukon Birambe Srimati Tingombam Kunjarasi Kunje Devina Maki Nungsizaraba Imung Manung Sagai Natai Khwaipumna Makuthadu Umnaga Haukiba Tang Taramanga Tha Taranithoi Inglisingani Tarataru Poinugi Taratare Nipanba Sagol Sen Numita Sri Harigi Kripadagi Sri Krishna Chaitanya Kunjarani Dasini Habanam Panjaduna Vrindavan Prapti Oikre Langiba Tang Kunipan Tha Taranithoi Inglisingani Tarataru Poinugi Kunmapani Panba Injatesa Numita Leki Drabigi Strada Din Thokle Numida Sida Ngamjaba Bastu Kharadang Sri Sri Gaurachandra Mahaprabhu Saranda Hari Sankritan Galuina Nakatjagadore Upalaksha Sida Brahman Vaishnav Ahalaman Ima Ibel Amadi Marumapang Khwai Kibikna Matam Sana Lengwiratuna Thainam Shraban Tawbiranaba ISTB Kuthangda Pauzenjari Pauzenjari Basing Sri Ningombam Rajendra Singh Machanupa Sri Ningombam Gopeshwar Singh Machanupa